ꯕꯤꯃꯣꯜꯅ ꯃꯗꯨꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯃꯐꯝꯁꯤ ꯌꯧꯔꯛꯄꯒ ꯅꯉꯣꯟꯗ ꯎꯠꯇꯨꯅ ꯌꯦꯡꯍꯟꯈ꯭ꯔꯦꯅ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯎꯔꯨꯕꯗꯨꯅꯅꯤ ꯑꯩꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯎꯔꯝꯗ꯭ꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯅꯨꯡꯉꯣꯜꯍꯟꯕ ꯉꯝꯕ ꯋꯥꯈꯜꯁꯦ ꯐꯥꯎꯔꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯕꯤꯈꯤꯕꯗꯥꯏ ꯑꯩꯕꯨꯁꯨ ꯇꯥꯕꯤꯃꯣꯜꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯍꯟꯅꯕ ꯃꯐꯝꯁꯤ ꯇꯥꯟꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯁꯨ ꯃꯤꯅꯤ ꯇꯥꯕꯤꯃꯣꯜ, ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯏꯁꯣꯔꯅ ꯃꯤꯅꯨꯡꯁꯤꯒꯤ ꯊꯃꯣꯏꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯩ ꯇꯥꯕꯤꯃꯣꯜꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯥꯕꯤꯃꯣꯜꯅ ꯖꯣꯏ ꯇꯧꯕꯤꯈ꯭ꯔꯦ꯫ ꯑꯩ ꯈꯨꯜꯁꯤꯕꯨ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯌꯨꯝꯗꯒꯤ ꯇꯥꯝꯅ ꯂꯩꯔꯤꯕꯁꯤꯗ ꯄꯨꯛꯅꯤꯡꯗ ꯌꯨꯝꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯇꯥꯕꯤꯃꯣꯜꯅ ꯏꯅꯥꯛꯇ ꯂꯩꯔꯤꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯔꯦ꯫ ꯕꯤꯃꯣꯜ ꯆꯥꯛꯇꯨ ꯉꯁꯥꯏ ꯆꯥꯕ ꯍꯧꯔꯛꯄꯗ ꯊꯥꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏꯗ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯆꯥꯛ ꯑꯦꯟꯖꯥꯡ ꯈꯔ ꯄꯨꯈꯝꯗ ꯂꯦꯝꯍꯜꯂꯦ꯫ ꯇꯟꯖꯥ ꯈꯪꯅ ꯊꯥꯖ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯕꯤꯃꯣꯜꯅ ꯆꯥꯔꯝꯕ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯅꯕ ꯇꯧꯔꯦ꯫ ꯉꯥꯊꯦꯂꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯗ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯇꯨ ꯊꯥꯡꯒꯠꯂꯒ ꯊꯥꯖꯅ ꯉꯥꯊꯦꯂꯥꯒꯤ ꯄꯨꯈꯝꯗꯒꯤ ꯆꯥꯛ ꯈꯔ ꯕꯤꯃꯣꯜꯅ ꯆꯥꯔꯝꯕ ꯄꯨꯈꯝꯗꯨꯗ ꯈꯥꯏꯔꯒ ꯆꯥꯕ ꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯕꯤꯃꯣꯜ ꯁꯪ ꯃꯆꯥꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯏ꯫ ꯂꯩꯆꯤꯜ ꯃꯔꯛꯇ ꯂꯤꯠ ꯂꯤꯠꯇꯨꯅ ꯆꯠꯂꯤꯕ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡ 4ꯅꯤ ꯀꯣꯟꯕꯒꯤ ꯊꯥꯖꯗꯨ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯕꯤꯃꯣꯜꯅ ꯈꯜꯂꯤ ꯊꯥꯖꯒꯤ ꯊꯃꯣꯏꯗ ꯂꯧꯊꯣꯛ ꯂꯧꯒꯣꯏ ꯂꯩꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯕꯤꯃꯣꯜꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯅꯨꯡꯁꯤ ꯅꯤꯉꯣꯜꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯆꯤꯡꯌꯥꯗ ꯑꯍꯤꯡꯗ ꯈꯣꯡꯕ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯅ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯍꯜꯂꯤ꯫ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯁꯨ ꯃꯐꯝ ꯃꯐꯝꯗ ꯑꯆꯤꯛꯄꯗ ꯐꯝꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯔꯝꯒꯅꯤ꯫ ꯀꯌꯥ ꯑꯃꯗꯤ ꯆꯤꯡꯂꯣꯠꯅꯔꯝꯒꯅꯤ꯫ ꯉꯥꯊꯦꯂꯥꯒ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯕ ꯂꯣꯏꯔꯒ ꯉꯥꯊꯦꯂꯥꯅ ꯀꯣꯜ ꯃꯌꯥꯝꯗꯨ ꯐꯦꯡꯅꯕ ꯄꯨꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯐꯅ ꯊꯦꯡꯂꯝꯂꯒꯅꯤ꯫ ꯃꯤ ꯑꯌꯥꯝꯕꯁꯨ ꯇꯨꯝꯅꯈ꯭ꯔꯦ꯫ ꯊꯥꯖꯅ ꯉꯥꯊꯦꯂꯥꯗ ꯈꯔ ꯍꯧꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯊꯦꯂꯥ, ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯒꯗ꯭ꯔꯣ? ꯂꯩꯒꯅꯤꯌꯦ꯫ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯔꯒꯗꯤ ꯈꯨꯗꯦꯡ ꯑꯃꯒ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ꯫ ꯉꯥꯊꯦꯂꯥꯅ ꯀꯣꯜ ꯂꯤꯛ ꯊꯝꯂꯨꯔꯒ ꯏꯁꯤꯡ ꯑꯁꯥꯕꯒ ꯈꯨꯗꯦꯡꯒ ꯄꯨꯔꯛꯇꯨꯅ ꯄꯤꯔꯦ꯫ ꯉꯥꯊꯦꯂꯥꯗꯤ ꯌꯨꯝ ꯑꯆꯧꯕꯒꯤ ꯆꯥꯛꯁꯪꯗ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯊꯝꯃꯨꯅꯕ ꯆꯪꯈ꯭ꯔꯦ꯫ ꯊꯥꯖꯅ ꯕꯤꯃꯣꯜꯕꯨ ꯀꯥ ꯃꯆꯥꯗꯨꯗ ꯀꯧꯁꯤꯜꯂꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏ꯫ ꯕꯤꯃꯣꯜꯗꯨ ꯏꯀꯥꯏꯔ ꯃꯥꯜꯂꯦ, ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯅ "ꯁꯦ, ꯑꯩ ꯂꯧꯊꯣꯛꯄꯤꯔꯒꯦ" ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ꯫ ꯕꯤꯃꯣꯜꯅ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯦ꯫ ꯃꯣꯔꯥꯗ ꯐꯝꯍꯜꯂꯒ ꯊꯥꯖꯅ ꯉꯁꯥꯏ ꯕꯤꯃꯣꯜꯅ ꯂꯩꯔꯛꯄ ꯇꯥꯋꯦꯜꯗꯨ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯂꯒ ꯕꯤꯃꯣꯜꯒꯤ ꯅꯪꯒꯜꯒꯤ ꯂꯤꯆꯩꯅ ꯐꯨꯈꯤꯕꯒꯤ ꯑꯁꯣꯛꯄꯗꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯦ꯫ ꯍꯤꯒꯥꯏ ꯌꯩꯅ ꯌꯩꯅ ꯑꯗꯨꯛ ꯀꯜꯂꯝꯕ ꯊꯥꯖꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯒꯤ ꯃꯌꯥꯏ ꯑꯃꯅ ꯈꯪꯍꯧꯗꯅ ꯄꯦꯠꯊꯔꯛꯂꯤ꯫ ꯃꯄꯤ ꯃꯇꯨꯝ ꯃꯇꯨꯝ ꯁꯤꯟꯊꯖꯔꯤ꯫ ꯕꯤꯃꯣꯜꯁꯨ ꯊꯥꯖꯒꯤ ꯃꯦꯡꯅ ꯊꯣꯠꯂꯕ ꯈꯨꯠꯇꯨꯅ ꯃꯁꯥ ꯄꯥꯏꯔꯒ ꯁꯦꯕꯥ ꯇꯧꯕꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯒꯥꯏ ꯌꯩꯕꯒꯤ ꯃꯍꯥꯎ ꯂꯧꯖꯔꯤ꯫ ꯊꯥꯖꯗ ꯐꯥꯎꯔꯤꯕ ꯋꯥꯈꯜꯁꯤ ꯕꯤꯃꯣꯜꯅ ꯉꯁꯥꯏ ꯃꯥꯕꯨ ꯐꯥꯗꯨꯅ ꯈꯨꯜꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯝꯖꯥ ꯅꯝꯊꯦꯛꯇꯨꯅ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯅꯔꯝꯂꯕꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯕꯤꯃꯣꯜꯒꯤ ꯑꯣꯏꯈ꯭ꯔꯕꯒꯨꯝ ꯃꯍꯥꯛ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯞꯊꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯑꯇꯩ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯃꯀꯣꯛꯇ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯍꯤꯒꯥꯏ ꯌꯩꯕ ꯂꯣꯏꯔꯒ ꯕꯤꯃꯣꯜꯒꯤ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯏꯁꯤꯡꯗ ꯊꯝꯍꯜꯂꯦ꯫ ꯊꯥꯖꯅ ꯕꯤꯃꯣꯜꯒꯤ ꯃꯈꯣꯡ ꯄꯥꯏꯒꯦ ꯇꯧꯕꯗ ꯕꯤꯃꯣꯜꯅ ꯌꯥꯗ꯭ꯔꯦ꯫ ꯇꯥꯕꯤꯃꯣꯜ, ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯅꯔꯤꯕ꯭ꯔꯣ? ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯧꯖꯕꯁꯤꯗ ꯑꯊꯤꯡꯕ ꯄꯤꯕꯤꯔꯅꯨ ꯀꯩꯗꯧꯕꯒꯦ? ꯕꯤꯃꯣꯜ ꯌꯥꯗꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯗꯤꯗꯨ ꯁꯦꯡꯅ ꯁꯨꯝꯗꯣꯛꯂꯒ ꯇꯩꯊꯣꯛꯍꯜꯂꯦ꯫ ꯅꯨꯡꯁꯤꯅꯕꯒꯤ ꯁꯦꯕꯥ ꯍꯥꯏꯕꯕꯨ ꯁꯤ ꯃꯉꯥꯏꯔꯦꯗꯅ꯫ ꯃꯁꯤꯗꯒꯤ ꯀꯔꯤ ꯍꯦꯟꯕ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ? ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕు ꯊꯥꯖꯅꯗꯕ ꯌꯥꯈꯤꯗ꯭ꯔꯥ? ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯈꯨꯗꯦꯡꯗꯨ ꯄꯥꯏꯔꯒ ꯊꯥꯖ ꯏꯁꯤꯡ ꯍꯩꯗꯣꯛꯄ ꯊꯣꯔꯛꯏ꯫
ꯄꯥꯔꯞꯅ ꯄꯥꯏꯔꯤꯕ ꯆꯤꯡꯒꯤ ꯂꯩꯆꯤꯜꯒꯤ ꯃꯔꯛꯇ ꯊꯣꯔꯛꯂꯤꯕ ꯊꯥꯖꯒꯤ ꯅꯤꯡꯊꯤꯖꯕꯗꯨ ꯀꯔꯤꯗꯕꯨ ꯁꯩꯊꯥꯁꯤꯒꯦ? ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯕꯤꯃꯣꯜꯕꯨ ꯀꯧꯊꯣꯛꯂꯒ ꯃꯄꯥꯜꯗ ꯐꯝꯂꯒ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡꯁꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯅꯤꯡꯂꯤ꯫ ꯉꯥꯊꯦꯂꯥꯅ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯁꯨ ꯄꯥꯝꯃꯨ ꯕꯤꯃꯣꯜꯒꯤ ꯀꯥꯡꯈꯜ ꯊꯥꯔꯝꯂꯒ ꯊꯥꯖꯗꯨ ꯉꯥꯊꯦꯂꯥꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯆꯧꯕꯗ ꯇꯨꯝꯅꯕ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯒꯤ ꯌꯨꯝꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯊꯧꯗꯣꯛ ꯑꯃꯅ ꯄꯨꯟꯁꯤꯗ ꯃꯪꯒꯨꯝꯅ ꯂꯥꯛꯇꯨꯅ ꯆꯤꯡꯒꯤ ꯆꯥꯛ ꯆꯥꯔꯤ, ꯆꯤꯡꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤ, ꯆꯤꯡꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯦ ꯊꯥꯖꯗꯣ꯫ ꯕꯤꯃꯣꯜꯒꯤ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯖꯗꯕ ꯃꯇꯧꯁꯤꯗ ꯊꯥꯖꯒꯤ ꯄꯨꯛꯅꯤꯡꯗ ꯕꯤꯃꯣꯜꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯕ ꯊꯨꯅꯃꯛ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯒꯨꯝ ꯈꯟꯖꯔꯨ꯫ ꯐꯃꯨꯡꯗ ꯉꯥꯊꯦꯂꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯕꯗꯤ ꯆꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯨꯝꯕꯗꯤ ꯄꯥꯛ ꯌꯥꯗ꯭ꯔꯦ ꯊꯥꯖꯅ ꯈꯜꯂꯛꯏ, ꯕꯤꯃꯣꯜꯗꯨꯕꯨ ꯌꯨꯝꯊꯣꯡꯄꯣꯛ ꯃꯆꯥꯗꯨꯗ ꯃꯇꯣꯝꯇ ꯇꯨꯝꯍꯧꯕꯗꯨꯕꯨ ꯀꯤꯔꯝꯃꯣꯏꯗ꯭ꯔꯣ? ꯃꯥꯕꯨ ꯃꯪꯂꯥꯛꯅꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯉꯛ ꯍꯧꯖꯤꯛ ꯇꯨꯝꯕ ꯌꯥꯗꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯕꯤꯃꯣꯜꯒꯤ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯂꯨꯄꯥ ꯂꯥꯈ 2ꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯗꯣꯛꯄꯤꯈ꯭ꯔꯣ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯕꯗꯤ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯤꯈꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯕꯤꯃꯣꯜꯅ ꯊꯥꯗꯣꯛꯂꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯃꯔꯨꯞ SP ꯄꯥꯕꯨꯡ ꯒꯨꯂꯥꯞꯇ ꯑꯃꯨꯛ ꯍꯟꯅ ꯕꯤꯃꯣꯜꯕꯨ ꯐꯥꯔꯒ ꯐꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯟꯅ ꯐꯨꯕꯤꯒꯗꯧꯔꯤ꯫ ꯑꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡꯅꯗꯤ ꯁꯣꯏꯗꯅ ꯄꯦꯟꯒꯅꯤ, ꯑꯗꯨꯒ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏ, ꯌꯥꯝꯅ ꯀꯞꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯃꯉꯣꯟꯗ ꯂꯩꯔꯒꯦ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯕꯅꯤ ꯍꯥꯏꯔꯨꯔꯕꯁꯨ ꯃꯈꯣꯏꯅꯗꯤ ꯊꯥꯖꯔꯣꯏ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯔꯣꯏꯗꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯤ, ꯃꯗꯨꯗꯤ ꯑꯩꯒ ꯅꯣꯔꯦꯟꯒ ꯍꯥꯟꯅꯗꯒꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯏꯃꯥꯗꯤ ꯈꯪꯉꯤ꯫ ꯏꯃꯥꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯄꯥꯕꯨꯡꯗ ꯁꯣꯏꯗꯅ ꯇꯝꯂꯝꯗꯨꯅ ꯄꯥꯕꯨꯡꯁꯨ ꯈꯪꯂꯝꯕꯁꯨ ꯌꯥꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯣꯔꯦꯟꯕꯨꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯆꯧ ꯑꯁꯥꯡ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯌꯥꯅꯤꯡꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯤꯃꯣꯜꯅ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯒꯨꯝ, ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯃꯜ ꯀꯥꯔꯛꯄꯒꯨꯝ, ꯃꯥꯕꯨꯇ ꯎꯅꯤꯡꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯑꯅꯧꯕ ꯋꯥꯈꯜꯅꯣ ꯑꯩ ꯏꯇꯣꯝꯇ ꯚꯥꯞ ꯇꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯈꯜꯂꯨꯔꯒ, ꯃꯁꯝ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯅꯤꯛꯂꯨꯔꯒ, ꯑꯗꯨꯛ ꯊꯤꯅꯁꯨ ꯆꯩꯔꯨꯔꯒ ꯍꯧꯖꯤꯛꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯎꯔꯛꯇꯕꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯃꯔꯣꯝꯗ ꯅꯣꯔꯦꯟꯁꯨ ꯕꯤꯃꯣꯜꯕꯨꯗꯤ ꯁꯣꯏꯗꯅ ꯍꯥꯠꯅꯤꯡꯉꯝꯒꯅꯤ꯫ ꯕꯤꯃꯣꯜꯒꯤ ꯌꯦꯛꯅꯕꯁꯤ ꯌꯥꯝ ꯇꯧꯔꯤꯗ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯁꯤꯗ ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯂꯩꯒꯗ꯭ꯔꯣ? ꯑꯩꯅ ꯈꯟꯕꯗ ꯃꯥꯒꯤ ꯃꯔꯥꯜꯗꯤ ꯊꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯥꯅ ꯃꯥꯒꯤ ꯊꯕꯛꯀꯤ ꯄꯤꯈꯤꯕ ꯂꯨꯄꯥ ꯂꯥꯈ 2ꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯃꯥꯅ ꯃꯤꯒꯤꯗ ꯆꯦꯛ ꯁꯨꯗꯨꯅ, ꯌꯨꯝ ꯁꯥꯕ ꯌꯥꯎꯗꯨꯅ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯒ ꯍꯤꯡꯖꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯗꯦ꯫ ꯑꯩꯅꯗꯤ ꯅꯨꯡꯇꯤꯒꯤ ꯁꯦꯟꯇ꯭ꯔꯣ ꯀꯥꯔ ꯑꯍꯟꯕ ꯑꯃ ꯊꯧꯔꯒ ꯆꯠꯄꯗꯣ ꯃꯥꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ? ꯑꯩꯒꯤ ꯀꯥꯔꯅ ꯃꯥꯕꯨ ꯊꯦꯡꯕꯤꯔꯒ ꯑꯩꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤ ꯍꯩꯗꯅ ꯃꯁꯝ ꯄꯥꯏꯔꯒ ꯅꯤꯛꯂꯨꯔꯤꯕ꯫ ꯑꯩꯁꯤꯁꯨ ꯌꯥꯝ ꯃꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯔꯨꯔꯕꯅꯦꯕ꯫ ꯃꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕꯗꯣ, ꯑꯩꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯐꯥꯔꯒ ꯂꯧꯒꯅꯤ ꯁꯤꯅꯤ꯫ ꯑꯩ ꯀꯞꯂꯒ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯃꯣꯜꯁꯦ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯤꯜꯗꯤ ꯆꯞ ꯆꯥꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇ ꯃꯇꯣꯝꯇ ꯃꯄꯥꯡ ꯀꯅꯥ ꯑꯃ ꯌꯥꯎꯗꯅ ꯑꯩꯕꯨ ꯂꯥꯞꯂꯕ ꯃꯐꯝꯁꯤ ꯇꯥꯟꯅ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯂꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯐꯖꯕ ꯄꯨꯛꯆꯦꯜꯗꯨꯅꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ ꯆꯥꯎꯔꯕ ꯁꯃꯥꯖ ꯑꯃꯒꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯕꯤꯃꯣꯜꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯏ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯟꯅꯕꯤꯈꯤ ꯍꯥꯏꯔꯕꯗꯤ ꯃꯥꯗꯤ ꯄꯨꯂꯤꯁꯅ ꯅꯠꯇ꯭ꯔꯕꯁꯨ ꯅꯍꯥꯔꯣꯜꯒꯤ ꯃꯈꯨꯠꯇ ꯁꯤꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯂꯨꯕ ꯊꯕꯛꯁꯤꯕꯨ ꯃꯥꯅ ꯀꯔꯤꯒꯤꯗꯃꯛ ꯈꯟꯊꯍꯧꯗꯅ ꯇꯧꯔꯤꯕꯅꯣꯕ? ꯑꯃꯔꯣꯝꯗ ꯃꯥꯅ ꯏꯇꯤꯡ ꯇꯤꯡꯅ ꯄꯩꯁꯥꯗꯨꯕꯨ ꯍꯟꯗꯣꯛꯂꯛꯂꯕꯗꯤ ꯑꯩꯕꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯐꯝ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯈꯩꯗꯤ ꯃꯥꯒꯤꯁꯨ ꯈꯔ ꯁꯥꯐꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛ ꯂꯥꯞꯊꯣꯛꯅꯈꯤꯕꯗ ꯆꯥꯎꯔꯕ ꯗꯁꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯨꯞꯅ ꯋꯥꯐꯝꯁꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯒꯗꯤ ꯑꯁꯣꯏꯕ ꯈꯔꯗꯤ ꯈꯟꯅꯍꯧꯕ ꯌꯥꯒꯅꯤꯅ ꯈꯜꯂꯤ ꯑꯩꯁꯨ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯀꯌꯥꯁꯤꯕꯨ ꯃꯥꯅꯗꯤ ꯀꯔꯝꯅ ꯈꯜꯂꯤꯒꯕ? ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯇꯥꯟꯅꯍꯧꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯥ? ꯋꯥꯈꯜꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯊꯥꯖꯃꯥꯟꯕꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯉꯥꯊꯦꯂꯥꯕꯨ ꯍꯧꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯉꯥꯊꯦꯂꯥ, ꯇꯥꯕ꯭ꯔꯣ? ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯕꯤꯃꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯀꯤꯖꯩꯌꯦꯅ ꯇꯧꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯝꯂꯒ ꯅꯪ ꯑꯃꯨꯛ ꯍꯟꯈꯣꯕ꯫ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯈꯛ ꯁꯥꯟꯅꯍꯧꯒꯦ꯫ ꯉꯥꯊꯦꯂꯥꯅ ꯈꯪꯂꯦ, ꯑꯩꯗꯤꯀꯣ ꯉꯁꯥꯏꯅ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥꯗꯨꯗ ꯂꯩꯃꯤꯟꯅꯍꯧ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗꯕꯅꯦ꯫ ꯐꯔꯦ, ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯆꯠꯂꯁꯦ, ꯑꯩ ꯊꯤꯟꯕꯤꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡꯗꯨꯗ ꯕꯤꯃꯣꯜꯅ ꯇꯨꯝꯍꯧꯕ ꯌꯨꯝ ꯃꯆꯥꯗꯨ ꯇꯥꯅ ꯂꯥꯛꯏ꯫ ꯃꯄꯥꯟꯗꯒꯤ ꯉꯥꯊꯦꯂꯥꯅ ꯕꯤꯃꯣꯜꯕꯨ ꯍꯧꯗꯣꯛꯏ꯫ ꯕꯤꯃꯣꯜꯁꯨ ꯇꯨꯝꯗꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯅ ꯉꯥꯊꯦꯂꯥꯅ ꯀꯧꯕꯗꯨ ꯇꯥꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯉꯥꯊꯦꯂꯥꯗ꯫ ꯊꯥꯖꯅ ꯑꯍꯤꯡꯁꯤꯗ ꯄꯤꯛꯂꯕ ꯌꯨꯝꯊꯣꯡꯄꯣꯛ ꯃꯆꯥꯁꯤꯗ ꯇꯥꯕꯤꯃꯣꯜ ꯅꯇꯣꯝꯇ ꯇꯨꯝꯍꯧꯕꯗꯣ ꯑꯩꯗꯤ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ ꯈꯟꯕꯗ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯤꯠꯁꯦꯜ ꯈꯥꯡꯗꯨꯅ ꯇꯥꯕꯤꯃꯜꯕꯨ ꯁꯪꯖꯔꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯉꯥꯊꯦꯂꯥꯁꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯈꯔꯦ꯫ ꯕꯤꯃꯣꯜꯒ ꯊꯥꯖꯒ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯆꯥꯎꯔꯕ ꯁꯣꯝꯗꯜ ꯈꯨꯟꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯥꯔꯤꯕ ꯃꯁꯨꯟ ꯁ꯭ꯇꯣꯟꯒꯤ ꯇꯨꯝꯅꯕ ꯌꯨꯝ ꯃꯆꯥꯁꯤꯒꯤ ꯀꯥ ꯃꯅꯨꯡꯗ ꯐꯃꯨꯡꯗ ꯄꯨꯟꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯇꯣꯝꯗ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯄꯔꯤꯡꯗꯨ ꯕꯤꯃꯣꯜꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯝꯂꯒ ꯋꯥ ꯈꯟꯅꯔꯛꯏ꯫ ꯕꯤꯃꯣꯜꯅ, ꯌꯦꯡꯉꯣ ꯊꯥꯖ, ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯒꯤ ꯇꯥꯝꯂꯕ ꯈꯨꯜꯁꯤꯗ ꯄꯨꯔꯛꯂꯒ ꯐꯥꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯃꯁꯤꯅ ꯅꯪꯒ ꯍꯥꯟꯅ ꯂꯣꯏꯅꯔꯝꯕ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯐꯝꯗꯗꯤ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯤꯡꯆꯥ ꯂꯩꯇꯝꯕ ꯁꯥꯒꯨꯝꯅ ꯈꯜꯂꯝꯒꯅꯤ꯫ ꯃꯥꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯇꯨꯝꯕ ꯌꯥꯗꯅ ꯊꯃꯣꯏ ꯀꯥꯏꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯍꯤꯡꯁꯦ ꯂꯦꯜꯂꯝꯒꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯐꯥꯎꯕ ꯍꯣꯠꯅꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯇꯕ ꯅꯠꯇꯦ ꯊꯥꯖ꯫ ꯑꯗꯣ ꯅꯪꯅ ꯃꯍꯥꯛꯇꯨꯒꯤ ꯃꯐꯝꯗ ꯚꯥꯞ ꯇꯥꯅ ꯁꯨꯒꯥꯏꯅ ꯑꯁꯦꯡꯕ ꯄꯥꯎ ꯇꯝꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯊꯦꯝꯖꯤꯜꯂꯣ ꯊꯥꯖ꯫ ꯇꯥꯕꯤꯃꯣꯜ, ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯒꯦ? ꯇꯧꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯇꯥꯕꯤꯃꯣꯜꯅ ꯑꯩꯕꯨ ꯇꯥꯕꯤꯃꯣꯜꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯝꯇ ꯂꯩꯔꯣꯏ꯫ ꯑꯩꯕꯨ ꯇꯥꯕꯤꯃꯜꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯑꯩ ꯀꯔꯤꯁꯨ ꯌꯥꯅꯤꯡꯗꯕ ꯂꯩꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯈꯪꯅꯔꯝꯕ ꯆꯥꯟꯅꯔꯝꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯀꯥꯎꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯅꯪꯒꯤ ꯑꯗꯨꯛ ꯊꯨꯕ ꯋꯥꯔꯦꯞꯇꯨꯗ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯊꯥꯖ? ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯗꯨꯅ ꯄꯨꯕꯤꯔꯛꯂꯤꯕꯅꯣ? ꯊꯥꯖꯗꯨ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯈꯔꯗꯨ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ, ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯆꯝꯖꯔꯕꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯄꯩꯁꯥ ꯈꯔꯒ ꯃꯟꯇꯤꯛꯅꯗꯨꯅ ꯀꯤꯠꯅꯦꯞ ꯇꯧꯕꯤꯕ ꯍꯧꯅꯕ꯭ꯔꯥ? ꯍꯥꯏꯕꯤꯌꯨ, ꯇꯁꯦꯡꯅ ꯇꯥꯕꯤꯃꯜꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯕꯤꯗꯕ꯭ꯔꯥ? ꯑꯩꯅ ꯑꯍꯤꯡꯁꯤꯗ ꯇꯥꯕꯤꯃꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯄꯥꯎꯈꯨꯝꯁꯦ
ꯆꯨꯝꯅ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯑꯍꯤꯡꯁꯤꯗ ꯂꯥꯏ ꯁꯥ ꯀꯩ ꯑꯃꯠꯇ ꯑꯩ ꯀꯤꯗꯅ ꯖꯪꯒꯜꯁꯤꯗ ꯑꯩ ꯁꯤꯅꯕ ꯄꯨꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯃꯥꯟꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯊꯥꯖꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯇꯥꯕꯗ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯉꯥꯊꯦꯂꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯨꯔꯕ ꯊꯥꯖꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯪꯂꯛꯇꯨꯅ ꯂꯩꯃꯤꯟꯅꯅꯕ ꯄꯥꯝꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯕꯤꯃꯣꯜꯁꯨ ꯚꯥꯞ ꯇꯥꯔꯦ꯫ ꯊꯥꯖ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯤꯕ ꯖꯤꯕ ꯄꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯥꯏꯔꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯣꯏꯗꯕ ꯀꯔꯝꯕ ꯖꯤꯕ ꯂꯩꯔꯝꯒꯗꯒꯦ? ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯇꯩ ꯖꯤꯕꯒꯨꯝ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯖꯤꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯃꯇꯝ ꯈꯔ ꯉꯥꯛꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯀꯟꯕ ꯑꯁꯥꯎꯕ ꯑꯃꯒꯤ ꯇꯨꯡꯁꯤꯗ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯏꯅ ꯄꯤꯅꯤꯡꯂꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯤꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯕꯜ ꯑꯃꯗꯤ ꯈꯥꯛꯈꯤꯁꯤ꯫ ꯁꯝꯕꯜ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯈꯥꯛꯈꯤꯁꯤ ꯊꯥꯖ꯫ ꯃꯁꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯁꯝꯕꯜ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯅ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯕꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪꯁꯨ ꯅꯪꯒꯤ ꯃꯍꯩ ꯇꯝꯕ ꯃꯄꯨꯡ ꯐꯥꯔꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯗꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕ ꯊꯣꯛꯂꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯪꯃꯤꯟꯅꯁꯤ ꯊꯥꯖ꯫ ꯑꯩ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯑꯁꯣꯏꯕ ꯃꯆꯥ ꯑꯃꯈꯛꯅ ꯅꯪꯕꯨ ꯇꯨꯡꯗ ꯀꯣꯛ ꯉꯥꯎꯍꯜꯂꯛꯄ, ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯛꯄ, ꯇꯝꯕ ꯉꯝꯗꯕ ꯊꯕꯛ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯂꯩꯔꯤꯕ ꯕꯥꯕꯨꯖꯤꯅ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯅ ꯂꯩꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯈꯤꯕꯗꯣ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯃꯈꯛ ꯆꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯃꯤꯟꯅꯕꯗ ꯄꯥꯟꯗꯝ ꯑꯃꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯒ ꯅꯪꯕꯨ ꯑꯩꯅ ꯃꯤꯍꯧꯕꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯊꯥꯖ꯫ ꯃꯗꯨꯅ ꯇꯨꯡꯗ ꯑꯆꯧꯕ ꯌꯥꯝꯅ ꯐꯖꯗꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯧꯒꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯊꯣꯛꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯅꯤ ꯊꯥꯖ꯫ ꯕꯤꯃꯣꯜꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯊꯥꯖꯃꯥꯟꯕꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯇꯨꯡꯂꯣꯝꯗ ꯍꯟꯗꯣꯛꯍꯟꯕꯤꯈ꯭ꯔꯦ꯫ ꯊꯥꯖ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯐꯝꯕꯗꯨ ꯐꯥꯎꯕ ꯏꯀꯥꯏꯖꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯈꯣꯡ ꯍꯥꯡꯂꯒ ꯑꯃꯝꯕꯗꯨꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯕꯤꯃꯣꯜꯅ ꯑꯃꯝꯕꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯔꯤꯕꯅꯣ? ꯂꯥꯛꯑꯣ, ꯉꯁꯤꯒꯤꯗꯤ ꯆꯟꯅ ꯆꯟꯅꯕ ꯉꯥꯏꯍꯥꯛꯇꯪ ꯂꯦꯜꯂꯁꯤ꯫ ꯊꯥꯖꯗꯨ ꯕꯤꯃꯣꯜꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯕꯤꯃꯣꯜꯒꯤ ꯈꯨꯌꯥꯗ ꯇꯥꯁꯤꯜꯂꯒ ꯌꯥꯝꯅ ꯄꯤꯛꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯨꯝꯕ ꯊꯦꯝꯈꯤ꯫